Manipur ke Chief Minister N Biren Luchingba leingak asida ruling party ke MLA kun gapun ngasi ayuk pung 13 tabada Raj Bhavan da chatuna Manipur ke Governor Lakshman Prasad Acharya ke Unakhre ga unabadu da state asida thokli ba irang asigi matang da state leingak ki oiba chap chaba pheerep ama loduna khanghankhre haina panari Thazaba yaba paugi likhunati hokiba September amadagi hoduna kuki militant singna drone bombing amadi rocket bomb sing kaptharakpa amadi ka henba kuki militant singi terrorism ge thong sing asidagi oirakli phibam si yenglaga ngarang nungthil chief minister na chair loduna ruling gi MLA kunthra romna saruk yaduna mi pham pangthoklaba matungda numidang pung 9 tarakpa matamda chief minister na governor Lakshman Prasad Acharya ga closed door meeting pangthokuna wari sanaki hari unakibadu da kari karam wafam thamki amadi khanakibagi haibagi chapchaba khangba ngamdrabasu Thazaba yaba pau amanadi thoklebe irang asida Manipur leingakki chapchaba pheerep ama center da khanghanaba amadi unified command si chief minister da sinanaba governor da aiba cherol pisilamba yai haina panari ngasi so Amuk Hanna ayuk pung 13 taba duai digi chief minister N Biren Luchingduna ruling party ke MLA kun lomga loinana Raj Bhavan da chatuna governor unaki governor ko unabadu da thokliba irang asigi matang da state leingakki oiba chapchaba pheerep ama chief minister na thamlamba yai thajanari paugi likhuna manadi ngasi governor ga unakiba aduda Manipur da shanti laknanaba governor da haijakre maruoina leingakna demand tawbada kuki singa tawnariba su asi lawthoknanaba haikre amadi mamang sahida irang haurakibadagi center na unified command ge chairman chief minister dagi lawthokkiba adu amuk hanjil hananaba wafam tamki haina panari Logic lecture informasi Imphal ki Raj Bhavan ki gate mamang dani sahi ama khai pharak laba lamdam sida thokli ba irang asigi machat mong da kuki militant sing ki maikai digi terrorism ki thong asi atar kham laitana torpana maram oiraga lebak miyam ki pungning wakhal da lamdam sida paliba BJP government amadi center da paliba BJP government ani asina hairiba lamdam sida kuki militant sing na misam miyam da attack chathar ko matam da karigumba akanba ahakpa action am ta lokote habigi khoirang khoisang no ba dum pauri masina maram oiraga Nahandigi Hogda Hogi, Lamdamasi, CSO, Mayam, Yapuno, Kokomina, Public Emergency for Tokrabani, Madugi Mahata Padangaranga, Si, Nungtil, Pumanga, Dida, Manipur Chief Minister N Biren, Preside Tokdana, Choranga, Rulingi, MLA, Kuntra Romna, Saruk Yadana, Cabinet from Pamla Matung, Nuvidanga Tingba, Pungipan, Advaida, Manipur Chief Minister, Manipuri Governor, Lakshman Prasad Acharya, Unar Matunda Karigumu Wafum Khara, Tamlambaya, Haina Panari, Ngasi, Manipur Chief Minister N Biren, Luchingduna, ruling party si MLA Zing Chorangna Kunmukna Saruk Yadana Koigi Manipuri Governor Lakshman Prasad Acharya Unadana Wafam Kaya Thamlambe Amadi Lamdam Sida Thokli Birang Sigi Matang da Chapchaba leingakki Amadi ruling party ki oiba pheerep ama lawraba matung haiba governor da memorandum oina aiba chero pisalamba ya habigi wafam panari hiramasi matang da pawdam jariba video journalist Benson Nongtham Amadi Chingkhai Moirangcha Raj Bhavan Imphal